mayamna prok prok cha leiraba praja mayamna wariba kaidogdoino khangdraba matamsida tasengna haragadi leiriba leaders khudimakna yamna technically oiba mongda asengba chumba kaidogdabanu ko kai kari khongthang paikhatkadabanu haibase kari da soirami kari da sori bano haibase asengba chumba do haibana phagadra na khali maramdi kari ginu haiba matamda political gi amana ama hunba amana ama mu haiba aina pari ngai dana aina phai khanba aina pari wa thabak sidana aina chummena haiba aina paramba matamda na kaim lalamde hujik tawribisna lanbani natraga aina hujik tawribisna chumbani nanga tawrami budun lanbani na dumaina ngangna leiraga prajada ngawhanba dumaina ngangna baduna kaidi effect lake haiba matamda prajada wariba chahi ama makhai sujalaktrobagi awaba manipurda chai theng phangi basigi mathaktuda praja mayam sida chamamna hanba kari tawsige kari tawraga tangdu leitana oigadabano kari tawraga solution phanggadabano haibagi nainaba dai khongthang paikhatgadaba matam sida political gi amana ma hunabagi taraga praja mayam da chamamna hanba rajniti khudong chaba lauraga praja chamamna hanbadudi adu tawbidabana phagadra na khali maramdi karigino hai matamda waba yaba warabane aduna praja chamamna hanbiganu yam praja section khara diya ma chamamna re aduna tawri ima iben myamna wariba naha singsina wariba mayam se si praja section mayam amna wariba se si khanbiraga political gi kitang advantage longna dabida sidi rajniti gi party gi aduda leitabida ruling opposition leitabida amatto ina punjanaraga amutta imalebak se kannaba hotna siko imalebak se one stand lominaraga ultimatum lominaraga koi kannaba hotna siko kandaba yade ko imalebak kaiba yade ko haibagi wakhallon duda changjan bana hena phagadra khale maramdi leader am oirapa representative oirapa se mayamduna vote thadaraga mayamduna khalakpa mihut mayam se power pari base ai isana ngamba timing niko ai power pari baniko ai ruling da yauri baniko ai sima ta hoge ko hanak tawri ngai sida handak imalebak ki sokpa timing sida ai ngonda achoba daita ma leire ko si political party gi ideology duna side am thamgraga ai kandaba yadi ko do changsan biyo adagi leiriba opposition gi leiriba MLA oiro any post am da party bam leiriba mi sing sisu akoi ruling dang hungani haibai wakhalon da natabida ai ama power ama paira baniko ai ama sima representative ama oira baniko aduna ai se haibidi ai na su kai doraga changsan bayai kari system da changsan bayai kari toraga ai kan baya changsan siko haibagi asengba chumba haib tare adugi adom da pullakanda punjanaraga ama toiba ultimatum decision ama lominaraga changsan bana phagani loina wanaraba ngatani loina kaningba tani adu political party gi ideology gi boundary ma thamakanda adu tawba yadi haibaduna hojik adu tawruba mayamduna ne hojik soiraga ngasi akoi imaleba wari base aduna taseng haragadi changjan biyo direct strict action lobiyo